91.2 Diamond Radio Channel. ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜ ꯂꯣꯌꯨꯝꯕ ꯃꯥꯄꯟꯁꯨꯕ ꯇꯥꯡꯀꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕ ꯁꯣꯅꯤꯌꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯅꯦꯔꯦꯇꯔꯗ ꯕꯤꯁꯥꯟꯇ ꯁꯥꯏꯈꯣꯝ ꯅꯨꯡꯁꯤꯊꯣꯏꯅ ꯁꯦꯡꯗꯣꯛꯄꯗꯒꯤ ꯂꯣꯌꯨꯝ ꯇꯝꯐꯥ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯂꯦꯖꯇ ꯋꯥ ꯂꯥꯎꯅꯔꯛꯄꯗꯣ ꯁꯅꯥꯃꯇꯨꯝꯁꯨ ꯇꯥꯔꯦ꯫ ꯁꯅꯥꯃꯇꯨꯝꯗꯣ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯅꯨꯡꯁꯤꯊꯣꯏꯕꯨ ꯁꯥꯎꯈꯤ꯫ ꯃꯥꯕꯨ ꯑꯄꯪꯕ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯁꯤꯊꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯦ ꯁꯅꯥꯃꯇꯨꯝꯅ ꯃꯊꯃꯣꯏꯅꯨꯡꯗ ꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯨꯡꯁꯤꯊꯣꯏ ꯎꯅꯅꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯂꯩꯗꯨꯅ ꯁꯥꯎꯅ ꯉꯥꯏꯔꯝꯃꯤ꯫ ꯏꯕꯦꯆꯥ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯒ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯂꯣꯌꯨꯝꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯅꯨꯡꯁꯤꯊꯣꯏ ꯍꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯉꯥꯏꯔꯤ꯫ ꯏꯕꯦꯆꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯣꯌꯨꯝꯗ ꯇꯝꯂꯦ꯫ ꯅꯨꯡꯁꯤꯊꯣꯏꯒ ꯁꯅꯥꯃꯇꯨꯝꯒ ꯈꯠꯅꯍꯧꯔꯦ꯫ ꯂꯣꯌꯨꯝ ꯇꯐꯤꯡ ꯆꯦꯟꯊꯣꯛꯈꯤ꯫ ꯁꯅꯥꯃꯇꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯈꯥꯝꯕꯒ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯁꯣꯛꯄ ꯎꯕꯗ ꯂꯣꯌꯨꯝ ꯁꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯁꯅꯥꯃꯇꯨꯝꯗ ꯀꯥꯎꯕꯒ ꯊꯤꯟꯕꯒ ꯇꯧꯏ꯫ ꯃꯁꯥ ꯃꯎꯁꯦ ꯂꯣꯌꯨꯝꯅ ꯍꯦꯟꯅ ꯐꯕꯅꯤꯅ ꯁꯅꯥꯃꯇꯨꯝꯗꯣ ꯁꯣꯛꯄ ꯃꯈꯩ ꯐꯨꯔꯦ꯫ ꯁꯅꯥꯃꯇꯨꯝ ꯃꯃꯤꯠ ꯃꯃꯥꯏ ꯀꯥꯏꯔꯦ꯫ ꯍꯦꯟꯅ ꯁꯣꯛꯀꯗꯧꯕꯗꯣ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯃꯤꯌꯥꯝꯅ ꯈꯥꯝꯗꯣꯛꯅꯈꯤ꯫ ꯈꯠꯅꯔꯦ ꯇꯥꯕꯗꯒꯤ ꯇꯣꯝꯄꯣꯛꯁꯨ ꯆꯦꯜꯂꯛꯏ꯫ ꯈꯠꯅꯕ ꯈꯥꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯄꯦꯟꯗ꯭ꯔꯕ ꯁꯅꯥꯃꯇꯨꯝꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯇꯥꯕ ꯉꯝꯗꯕ ꯑꯁꯣꯞ ꯑꯀꯥꯏ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯉꯥꯡꯉꯤ꯫ ꯃꯤꯌꯥꯝꯗꯣ ꯇꯥꯅꯅꯕ ꯅꯨꯡꯁꯤꯊꯣꯏꯒ ꯂꯣꯌꯨꯝꯒꯁꯦ ꯃꯆꯟ ꯃꯕꯨꯡꯒꯨꯝꯅ ꯈꯟꯅꯗꯦ, ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯣꯟꯅ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯕ ꯂꯣꯌꯨꯝꯅ ꯁꯅꯥꯃꯇꯨꯝ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯑꯃ, ꯈꯥꯝꯕ ꯋꯥꯔꯛꯂꯕꯗ ꯀꯥꯡꯁꯤ ꯌꯩꯗꯨꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯀꯧꯊꯣꯛꯂꯦ꯫ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯃꯥ ꯃꯄꯥꯗ ꯅꯆꯥ ꯋꯥꯔꯛꯇꯦ, ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯍꯜꯂꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤ꯫ ꯋꯥꯌꯦꯟꯅꯕ ꯃꯆꯤꯟ ꯆꯠꯄ ꯄ꯭ꯔꯙꯥꯟ ꯑꯣꯏꯕ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯕꯨꯡ ꯋꯥꯡꯂꯦꯟ ꯁꯅꯥꯕꯨ ꯀꯧꯊꯣꯛꯂꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯋꯥꯡꯂꯦꯟ ꯁꯅꯥꯗ ꯇꯛꯁꯤꯜꯂꯤ꯫ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯁꯅꯥꯃꯇꯨꯝꯁꯦ ꯄꯨꯂꯤꯁꯇ ꯁꯤꯟꯅꯒꯗꯕꯅꯤ, ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯁꯅꯥꯃꯇꯨꯝꯒꯤ ꯃꯄꯥꯕꯨꯡ ꯀꯨꯕꯦꯔꯁꯦ ꯋꯥꯡꯂꯦꯟ ꯁꯅꯥꯒꯤꯗꯤ ꯆꯥꯟꯅꯈ꯭ꯔꯕ ꯃꯔꯨꯞꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯕꯨꯛ ナꯕ ꯊꯕꯛ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛ ꯂꯥꯛꯂꯤꯕ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁꯤꯡꯗꯕ ꯋꯥꯡꯂꯦꯟ ꯁꯅꯥ ꯅꯠꯇꯦ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯁꯅꯥꯃꯇꯨꯝꯕꯨ ꯆꯩꯁꯤꯟꯅꯩ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕꯗꯤ ꯀꯣꯛꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯅꯔꯤ꯫ ꯁꯅꯥꯃꯇꯨꯝꯒꯤ ꯃꯃꯥ ꯃꯄꯥꯕꯨꯡ ꯈꯣꯏꯗꯤ ꯏꯀꯥꯏ ꯀꯥꯏꯖꯗꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯖꯕ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ, ꯍꯟꯗꯛꯇꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯌꯦꯡꯕꯤꯔꯣ꯫ ꯗꯥ ꯁꯅꯥꯃꯇꯨꯝꯅ ꯐꯨꯕꯗꯨꯁꯨ ꯃꯆꯟ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯐꯨꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯩ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ꯫ ꯑꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯁꯦ ꯏꯪꯊꯅꯔꯛꯏ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯃꯟꯈꯤꯗꯨꯅ ꯀꯨꯕꯦꯔꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯪ ꯅꯈꯨꯠ ꯂꯣꯟꯅꯔꯒ ꯏꯆꯥ ꯅꯨꯡꯁꯤꯊꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ꯫ ꯁꯅꯥꯃꯇꯨꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯅꯨꯡꯁꯤꯊꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯩ꯫ ꯃꯤꯌꯥꯝꯗꯣ ꯃꯇꯝ ꯑꯗꯨꯇꯗ ꯏꯪꯊꯈ꯭ꯔꯦ꯫ ꯈꯠꯅꯕꯗꯨꯁꯨ ꯇꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯈꯔ ꯁꯣꯛꯏ꯫ ꯑꯁꯣꯛꯄꯗꯣ ꯌꯦꯡꯊꯣꯛꯁꯤ ꯌꯥꯗꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ, ꯂꯣꯌꯨꯝꯒꯤ ꯃꯃꯥ, ꯁꯅꯥꯃꯇꯨꯝꯒꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗꯨꯅ ꯂꯥꯌꯦꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯉꯥꯡꯅꯍꯧꯏ, ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ, ꯄꯨ ꯄꯥꯡ ꯁꯨꯅ ꯌꯣꯛꯇ꯭ꯔꯕꯁꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯗꯅ ꯆꯠꯆꯩ꯫ ꯅꯨꯡꯁꯤꯊꯣꯏ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯕꯦꯆꯥꯅ ꯃꯥꯒꯤ ꯈꯨꯌꯥꯗ ꯐꯝꯂꯒ ꯀꯞꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯣꯌꯨꯝꯅ ꯎꯪꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯇꯝꯐꯥ ꯐꯤꯡꯅ ꯆꯪꯂꯛꯏ꯫ ꯂꯣꯌꯨꯝꯒ ꯂꯣꯏꯅꯅ ꯇꯝꯐꯥ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯛ ꯍꯦꯟꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯇꯝꯐꯥꯕꯨ ꯐꯝꯍꯜꯂꯤ꯫ ꯂꯣꯌꯨꯝꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯡꯁꯤꯊꯣꯏ, ꯄꯨꯂꯤꯁꯇ ꯇꯥꯛꯁꯤ, ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ꯫
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯝꯅ ꯍꯟꯊꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯥ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯍꯟꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯦꯛꯇ ꯌꯥꯁꯤꯟꯅꯔꯤꯕꯣ? ꯅꯨꯡꯁꯤꯊꯣꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯛꯑꯁꯤꯗ ꯇꯝꯐꯥ, ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯒ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯨꯗꯅ ꯀꯩꯗꯧꯅꯤ? ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯑꯒ ꯃꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯈꯤꯅꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯄꯪꯕꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯑꯁꯣꯟꯕ ꯕꯥꯖꯤꯒ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯕ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯐꯛꯂꯥꯡꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯃꯍꯥꯛ ꯋꯥꯔꯧꯔꯤ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯁꯤ ꯌꯧꯅ ꯋꯥ ꯌꯥꯝꯅꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈ꯭ꯔꯦ꯫ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯨꯡꯁꯤꯊꯣꯏ, ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯪꯒꯤꯗꯃꯛ ꯅꯈꯣꯏꯗꯥ ꯂꯣꯌꯨꯝꯒ ꯑꯩꯒꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯗꯅ ꯃꯥꯅ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯥꯅꯦ? ꯅꯨꯡꯁꯤꯊꯣꯏ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ, ꯃꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯌꯥꯝꯅ ꯄꯦꯟꯗꯅ ꯈꯨꯝꯂꯛꯏ꯫ ꯐꯨꯖꯁꯅꯨ, ꯑꯩꯁꯨ ꯈꯔ ꯇꯧꯕ ꯉꯝꯃꯜꯂꯦ꯫ ꯇꯧ ꯉꯝꯕꯤ ꯑꯩꯕꯨ ꯀꯅꯥꯅ ꯎꯁꯤꯠꯄꯤꯗꯣꯏꯅꯣ? ꯇꯝꯐꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯅꯪꯒꯤ ꯗꯥ ꯂꯣꯌꯨꯝꯕꯨ ꯇꯧ ꯉꯝꯕꯤ ꯑꯩꯒ ꯅꯛꯅꯔꯨꯕꯗꯒꯤ ꯃꯥꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯤꯡꯊꯣꯛꯄꯤꯔꯦ꯫ ꯇꯝꯐꯥꯅ ꯋꯥ ꯉꯥꯡꯂꯛꯀꯦ ꯇꯧꯕꯗ ꯏꯕꯦꯆꯥꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯇꯝꯐꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯣꯌꯨꯝꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯇꯝꯐꯥꯒꯤ ꯃꯇꯨꯡꯕꯨ ꯏꯟꯅꯒꯗ꯭ꯔꯥ? ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗ꯭ꯔꯥ? ꯆꯃꯝꯅꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇꯗꯤ ꯏꯕꯦꯆꯥ ꯁꯛꯍꯦꯟꯒ ꯂꯩꯕꯅ ꯃꯊꯟꯇ ꯇꯥꯕꯤ ꯇꯝꯐꯥꯒꯤ ꯃꯇꯨꯡ ꯏꯟꯅꯐꯝ ꯊꯣꯛꯏ꯫ ꯇꯝꯐꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯇꯝꯐꯥꯗꯣ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯨꯝꯅ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯌꯨꯝ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯁꯅꯥꯃꯇꯨꯝꯒꯤ ꯋꯥꯕꯨ ꯊꯥꯖꯔꯨꯕꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯇꯝꯐꯥꯗꯣ ꯊꯤꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯂꯣꯌꯨꯝ ꯃꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯏ꯫ ꯇꯧꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯈꯣꯜ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯔꯥ ꯇꯝꯐꯥ, ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯗꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁ ꯌꯥꯔꯦ, ꯀꯞꯂꯅꯨ꯫ ꯃꯃꯥ ꯊꯣꯛꯂꯛꯂꯒ ꯇꯝꯐꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯆꯠꯍꯟꯈꯤ꯫ ꯂꯣꯌꯨꯝꯗꯣ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯦ꯫ ꯏꯕꯦꯆꯥꯒ ꯁꯛꯍꯦꯟꯒ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒ ꯅꯨꯡꯁꯤꯊꯣꯏꯗ ꯄꯤꯖꯔꯦ꯫ ꯂꯣꯌꯨꯝꯁꯨ ꯈꯔ ꯁꯣꯛꯈꯤ꯫ ꯇꯨꯁꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯕꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯁꯛꯍꯦꯟꯅ ꯍꯤꯗꯥꯛ ꯇꯩꯕꯤꯔꯦ꯫ ꯏꯕꯦꯆꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯂꯤꯕ ꯂꯣꯌꯨꯝꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯗꯨꯅ ꯁꯛꯍꯦꯟꯅ ꯏꯟꯖꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯀꯥꯔ ꯑꯃ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯣꯝꯄꯣꯛ ꯆꯦꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯣꯌꯨꯝ, ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯂꯣꯌꯨꯝ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯁꯛꯍꯦꯟꯅ ꯈꯨꯝꯂꯛꯏ꯫ ꯈꯔ ꯁꯣꯛꯏ, ꯃꯊꯕꯥꯛꯇ ꯀꯥꯎꯔꯛꯄ ꯃꯥꯜꯂꯤ, ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯍꯥꯏꯌꯦ꯫ ꯏꯃꯥꯈꯣꯏꯅ ꯗꯣꯛꯇꯔꯗ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯌꯥꯗꯦ꯫ ꯇꯣꯝꯄꯣꯛꯅ ꯁꯥꯎꯔꯞꯅ ꯂꯣꯌꯨꯝꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯂꯣꯌꯨꯝ, ꯅꯪꯅ ꯎꯪꯗꯨꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯤꯄꯥ ꯃꯥꯟꯗꯦꯀꯣ, ꯃꯥꯅ ꯌꯥꯗ ꯌꯥꯄꯣꯟꯇꯦ꯫ ꯅꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯅꯨꯡꯁꯤꯊꯣꯏꯗꯣ ꯑꯁꯤꯕꯒꯨꯝ ꯀꯧꯕ ꯉꯥꯡꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯛꯍꯦꯟ ꯄꯥꯈꯠꯇꯨꯅ ꯀꯞꯂꯛꯏ꯫ ꯂꯣꯌꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯕꯥꯖꯤ ꯇꯥꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯖꯤꯒ ꯃꯃꯥꯒ ꯄꯥꯈꯠꯈꯤꯗꯅꯕ ꯁꯛꯍꯦꯟꯗ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯂꯣꯌꯨꯝꯒ ꯇꯣꯝꯄꯣꯛꯀꯅ ꯅꯨꯡꯁꯤꯊꯣꯏꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯕꯥꯖꯤꯅ ꯁꯛꯍꯦꯟꯗ ꯅꯆꯦ ꯀꯩꯗꯧꯔꯦ ꯍꯪꯕꯗ ꯀꯩꯁꯨ ꯇꯧꯗꯦ, ꯃꯁꯥ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯐꯖꯅ ꯈꯨꯝꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯣꯌꯨꯝꯒ ꯇꯣꯝꯄꯣꯛꯀ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯏꯁꯤꯡ ꯊꯛꯅꯤꯡꯗꯨꯅ ꯏꯁꯤꯡꯒꯤ ꯂꯤꯛꯂꯤꯗꯣ ꯂꯥꯝꯂꯛꯄꯗ ꯂꯣꯌꯨꯝꯅ ꯄꯥꯏꯔꯒ ꯄꯤꯕꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯅ ꯏꯁꯤꯡ ꯂꯧꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯂꯣꯌꯨꯝꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡꯗꯣ ꯇꯣꯝꯄꯣꯛꯅ ꯂꯧꯔꯒ ꯅꯨꯡꯁꯤꯊꯣꯏꯗ ꯇꯞꯅ ꯏꯟꯕꯤꯔꯝꯃꯤ꯫ ꯂꯣꯌꯨꯝ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯇꯣꯝꯄꯣꯛꯅ ꯃꯇꯦꯡ ꯍꯦꯛ ꯍꯦꯛ ꯄꯥꯡꯕꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯁꯦ ꯇꯣꯝꯄꯣꯛꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯣꯝꯄꯣꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯅꯤ ꯈꯟꯖꯩ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯣꯌꯨꯝꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯇꯣꯝꯄꯣꯛꯇ ꯄꯤꯔꯛꯏ꯫ ꯇꯣꯝꯄꯣ, ꯁꯦ
पैसासे पाइसिलो नंगी पैसा यामना चटमनख्रे कईना लोयुम नंबु ngaubro karigi paisano nangbu haikidaine nangi asengba marupti aini haina aidi nangni siba mafamda sidoine loyum wa makha tarakte mapi ira chele nontharaga sum laikre loyumgi matause yengbada yamna nungaite tompokna loyumbu themjili hidak khara kapa loire yumda chatlaga pathaba yarani haina doctor na hairakpadagi makhoi mayumda halai ngarang funarubaduna sanamatum masa pumba chippa nabana hagot kangkhat pangamde phamungda uprangna hiptuna leirami thongdo danglauna hangdoklaga tompok sangsilai tompokna sanamatumgi managanda kupangna setharai sanamatum komprek hangi ayo ima ayo ai sire tompok nang yamna sakhattaba mini chakyam chaba minai macha aduga aige phunabada nangna yausilaktribado karigino madi thabak akanba mayam subanina masa sukali aina panabada waine nabra mana fubada nunga mana yerakpagum isase toyge tawi nangsu kok fujil u yadro sanamatum nakokto chaklabro nangna lalaga aidi karigi funaba yausilak toiba nangbu ngaubro nupidabu adumaina khuthaba hongnabro siramladi kamdawni ngarangdo nusi thoido wantaraktuna aina hospital na pukhatpiroi aikoina halakpada ahingi pung 13 tare nang yamna sakhatte hayamlaga makha tana wari sanaba pamdabadagi tompok hankhre tompok khara saure haibase sanamatumna khangle magi angang oiringaidagi tinarakpa marup tompokna sauraga chatkiba masi punamakse nusi thoinani asuk kuiba matamse tompokna mangonda nongmata saudabani ngasi sauraba sida sanamatum pende miya mamangda makutlonaduna lale haijankiba amadi tamphana punsigi oina lana lahunkibasu nungsi thoina ngaktani nungsi thoida laman khumkini haibase sanamatumgi wasakni nungsi thoiga loyumga kaunadre chak chadaba numit nini sure mahakadagi mapansu tholakte mana nungaitabagi maram mamada hangbadasu hairakte masana adumaina tawbado mamado yamna nungaijade tompok laklaga loyumga ngangnaba tabadagi nungsi thoiga kaungnadraga chak chadribani haibase khangki mamado saure nungsi thoibu kaurure sakhenga nungsi thoiga laklabada mangolda famale loyumga tompokasu kokhthoaga mangolda famale adudagi mamana hanglami nakhoi ani kaunadriba karigino kanamata pakhum pirakte makhoi loina donthaduna lei mamana sauna nungsi thoida hanglei nungsi thoi nangna saurisina kanadano yengu nanga sanamatumga funaba aduda nabung asina songthoktuna nangedama funariba natro aikoina makhatana muknagadawbasu nangne hekta yasine nangna sauribudubu chumlibro nungsithoi pakhum amata pirakte lukthaduna lei loyumna khumlei ima aina lanba ngaktane loyumna lali haibase mamana yaningde aduna hanjin hangi makhoida makhoigi aronba thamagi wasingdo mamala khanganbasu pamdabanina nuksithoiga loyumgado yengnaduna lei mamana hena saurukpa ubadagi sakhena oina khumlei ima aina khangjaba khara lei adu oina hairake da sanamatumna pau tamduna akoi chega ise tamphaga khanahaliba aduda da loyumna ise tamphagi michang changaga iseda taungambi haibigini makha tabadi aisu khangdre loyumga nuksithoiga pakhatnei makhoi ani yengnaduna lei ngahak leiraga nuksithoina mamada hairami ima topiroba nachana lanba ngaktani mamado saurai nuksithoi kedaubagi ichana landoiba nuksithoi imana khangine nangna laloi haiba nangse aina pokpamak natrabasu imagi phiji paiduna charukpanine thida aimangna pokpa ichana tok pukchel pikpa ngarangda thingnaba tamphana hena luna khanba
ꯑꯋꯥ ꯑꯅꯥ ꯄꯨꯃꯤꯟꯅꯔꯛꯄꯤ ꯅꯆꯟ ꯑꯅꯤꯁꯨꯕꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯃꯥ ꯑꯩꯅꯁꯨ ꯇꯝꯐꯥꯗ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯕꯨꯁꯨ ꯇꯧ ꯉꯝꯕꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯂꯣꯌꯨꯝ ꯃꯄꯤ ꯇꯥꯅ ꯂꯨꯛꯊꯔꯒ ꯈꯥꯡꯉꯤ꯫ ꯃꯃꯥꯗꯣ ꯉꯥꯡꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯁꯛꯍꯦꯟꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯃꯃꯥꯅ ꯐꯅ ꯉꯥꯡꯂꯕꯁꯨ, ꯂꯣꯌꯨꯝꯅ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯕ ꯇꯧꯗꯦ꯫ ꯃꯥꯕꯨ ꯁꯅꯥꯃꯇꯨꯝꯅ ꯆꯩꯐꯝ ꯇꯥꯅ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜꯗꯤ ꯍꯛꯆꯤꯟꯅ ꯂꯧꯖꯗꯦ꯫ ꯀꯩꯁꯨ ꯅꯠꯇꯕ ꯂꯣꯌꯨꯝꯒꯤ ꯇꯧ ꯉꯝꯕꯤ ꯍꯥꯏꯕ ꯋꯥꯍꯩꯒꯤ ꯃꯤꯆꯩꯗꯨꯕꯨꯗꯤ ꯊꯃꯣꯏꯗ ꯄꯨꯡꯉꯝꯗꯕ ꯃꯩꯆꯥꯛꯀꯨꯝꯅ ꯈꯥꯡꯉꯝꯈꯤꯗꯦ꯫ ꯂꯣꯌꯨꯝꯗꯣ ꯀꯉꯥꯎꯅꯩ, ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯈꯟꯖꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯍꯩꯅꯔꯛꯇꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯂꯣꯌꯨꯝ ꯆꯥꯛ ꯂꯥꯝꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯐꯖꯅ ꯊꯤꯔꯒ ꯃꯈꯨꯝ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯌꯣꯠꯂꯤ꯫ ꯆꯥꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯁꯛꯍꯦꯜ ꯂꯥꯛꯂꯕꯗꯤ ꯂꯛꯅꯔꯛꯇꯨꯅ ꯆꯣꯞꯄꯅꯤ ꯈꯟꯅ ꯆꯥꯛ ꯅꯠꯇꯕ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯁꯦꯝ ꯈꯔ ꯂꯩꯕ ꯎꯔꯛꯏ꯫ ꯊꯥꯡꯒ ꯂꯧꯔꯒ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯁꯦꯝꯗꯣ ꯈꯥꯏꯒꯦ ꯇꯧꯕꯒ ꯀꯣꯟꯊꯣꯡꯗꯒꯤ ꯁꯛꯍꯦꯟꯒꯤ ꯃꯃꯥꯒ ꯆꯪꯁꯤꯜꯂꯛꯄ ꯎꯔꯛꯏ꯫ ꯁꯦꯝꯗꯣ ꯃꯣꯔꯥ ꯃꯈꯥꯗ ꯂꯣꯠꯁꯤꯜꯂꯦ꯫ ꯊꯥꯡ ꯑꯗꯨꯗꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤ꯫ ꯂꯣꯌꯨꯝꯅ ꯊꯥꯡ ꯄꯥꯏꯕꯗꯣ ꯎꯕꯗ ꯁꯛꯍꯦꯟꯅ ꯂꯥꯎꯔꯛꯏ, "ꯏꯃꯥ, ꯗꯥ ꯂꯣꯌꯨꯝꯁꯦ ꯊꯥꯡ ꯄꯥꯏꯔꯦ!" ꯃꯃꯥꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯊꯥꯡꯗꯣ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯍꯥꯏꯈꯤ, "ꯑꯩꯅ ꯋꯥꯍꯩ ꯈꯔ ꯉꯥꯡꯈꯤꯕꯒꯤ ꯅꯪꯅ ꯁꯤꯖꯒꯦ ꯇꯧꯕ? ꯂꯨꯈ꯭ꯔꯥꯕꯤ, ꯑꯩꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯆꯕꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯇꯝꯐꯥ ꯍꯥꯏꯕꯤ ꯇꯧ ꯉꯝꯕꯤ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯌꯨꯝꯗꯒꯤ ꯆꯤꯡꯊꯣꯛꯎꯒꯦ, ꯇꯝꯐꯥꯁꯨ ꯀꯧꯍꯟꯒꯅꯤ꯫ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ." ꯅꯨꯡꯁꯤꯊꯣꯏ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯃꯥꯗꯣ ꯁꯥꯎꯅ ꯈꯣꯡꯆꯦꯠ ꯁꯦꯠꯂꯒ ꯆꯠꯈꯤ꯫ ꯁꯛꯍꯦꯟꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯄꯥꯈꯠꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯒ ꯂꯣꯌꯨꯝꯒ ꯆꯦꯜꯂꯒ ꯃꯃꯥꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ "ꯏꯃꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯂꯥꯜꯂꯦ. ꯀꯧꯅꯖꯔꯒꯦ. ꯆꯥꯛꯁꯨ ꯆꯥꯖꯔꯒꯦ." ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯂꯒ ꯃꯃꯥꯗꯣ ꯇꯨꯃꯤꯟꯅ ꯇꯣꯛꯈꯤ꯫ ꯈꯨꯗꯛꯇ ꯃꯈꯣꯏ ꯃꯆꯥ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ꯫ ꯅꯨꯡꯁꯤꯊꯣꯏꯒ ꯂꯣꯌꯨꯝꯒ ꯀꯧꯅꯕꯗꯤ ꯀꯧꯅꯔꯦ, ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯨꯝꯅꯗꯤ ꯇꯧꯗ꯭ꯔꯦ꯫ ꯂꯣꯌꯨꯝꯅꯗꯤ ꯅꯛꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯅ ꯏꯀꯣꯏ ꯀꯣꯏꯅ ꯇꯧꯕꯤꯕꯅ ꯂꯣꯌꯨꯝ ꯅꯛꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯥꯏꯔꯦꯜ ꯊꯥꯅꯤ, ꯍꯥꯏꯅꯔꯤꯕꯅꯤ ꯂꯨꯍꯣꯡ ꯄꯟꯊꯥꯅꯤ꯫ ꯅꯤꯡꯊꯝꯊꯥ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯅ ꯅꯨꯡꯉꯥꯏꯔꯕ ꯌꯦꯅꯤꯡꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯉꯥꯏꯐꯗꯕ ꯊꯧꯔꯝ ꯑꯃꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯏꯕꯦꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯤꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯌꯥꯎꯅꯕ ꯆꯠꯅꯔꯤ꯫ ꯁꯅꯥꯃꯇꯨꯝ ꯇꯣꯝꯄꯣꯛ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯝꯄꯥꯛ ꯃꯁꯤ ꯑꯃꯗ ꯐꯝꯗꯨꯅ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯅꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯒꯨꯂꯥꯞ ꯑꯃ ꯄꯥꯏꯔꯤ꯫ ꯒꯨꯂꯥꯞꯇꯣ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯃꯤꯁꯛ ꯑꯃꯗ ꯄꯤꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯣꯛꯈꯦꯗꯨꯅ ꯂꯥꯡꯂꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯊꯥꯞꯇꯛꯅ ꯃꯐꯝ ꯑꯃꯗ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯀꯦꯅ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯎꯔꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯁꯑꯣꯡ ꯁꯕꯥꯟꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯤꯡꯊꯤꯖꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯐꯖꯕꯤ ꯁꯛꯇꯝꯗ ꯀꯦꯕ ꯌꯥꯕ ꯀꯦꯔꯛꯂꯕꯅꯤꯅ ꯂꯝꯄꯥꯛꯇ ꯐꯝꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯃꯤꯠ ꯁꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯅꯔꯒ ꯀꯅꯥꯕꯨ ꯑꯣꯏꯔꯕꯅꯣ ꯍꯪꯅꯔꯛꯏ꯫ ꯂꯦꯞꯇꯕ ꯈꯣꯡꯊꯥꯡꯅꯤꯅ ꯁꯨꯝ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯇꯝꯐꯥꯒ ꯂꯣꯌꯨꯝꯒꯅꯤ ꯈꯪꯅꯔꯛꯂꯤ꯫ ꯇꯝꯐꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯅꯥꯃꯇꯨꯝꯗꯣ ꯃꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ꯫ ꯁꯅꯥꯃꯇꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯁꯤꯗꯤ ꯂꯣꯌꯨꯝ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥꯗꯨꯅꯤꯅꯦ꯫ ꯃꯥꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ." ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯆꯧꯅ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯃꯇꯨꯝꯗ ꯍꯥꯏꯔꯛꯏ, "ꯁꯅꯥꯃꯇꯨꯝ, ꯅꯪꯕꯨ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯇꯝꯐꯥ ꯍꯥꯏꯕꯤꯁꯦ
ꯃꯤꯅꯥꯏ ꯃꯆꯥꯁꯤꯅ ꯂꯧꯈꯤꯗꯧꯔꯦꯅꯦ. ꯅꯪꯕꯨ ꯇꯝꯐꯥꯗꯧꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯕꯨ ꯐꯪꯈꯤꯗ꯭ꯔꯣ? ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯅꯥꯃꯇꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯤ. ꯃꯗꯨꯅ ꯁꯅꯥꯃꯇꯨꯝꯗꯣ ꯍꯦꯟꯅ ꯁꯥꯎꯔꯛꯏ. ꯃꯈꯣꯏ ꯃꯁꯦꯟ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯀꯅꯥꯅ ꯂꯧꯒꯦ ꯌꯦꯡꯅꯁꯤ ꯍꯥꯏꯅ ꯃꯨꯛꯅꯕ ꯍꯧꯔꯦ. ꯂꯣꯌꯨꯝꯒ ꯇꯝꯐꯥꯒꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯒ ꯂꯣꯌꯨꯝꯒꯤ ꯃꯃꯥꯒ ꯂꯨꯍꯣꯡꯕ ꯌꯥꯎꯅꯕ ꯂꯥꯛꯃꯤꯟꯅꯩ. ꯊꯥꯞꯅ ꯂꯥꯛꯂꯤꯉꯩꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯗ꯭ꯔꯤꯉꯩ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯌꯦꯡꯅꯩ. ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯩ, ꯊꯝꯕꯥꯜ ꯅꯠꯇ꯭ꯔꯣ ꯑꯁꯤꯕꯣ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯝꯕꯥꯜ ꯃꯥꯟꯗꯦꯍꯦ. ꯁꯖꯠ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯃꯑꯣꯡ ꯍꯥꯗꯦ, ꯃꯁꯛꯁꯤꯁꯨ ꯐꯖꯕ ꯍꯦꯜꯂꯤ. ꯇꯣꯝꯄꯣꯛꯅꯗꯤ ꯅꯨꯡꯁꯤꯊꯣꯏꯅꯤ ꯈꯪꯂꯦ. ꯌꯦꯡꯉꯨꯅꯣ, ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯅꯈꯣꯏꯅ ꯌꯦꯡꯂꯒ ꯍꯥꯏꯗꯨꯅ ꯂꯦꯛꯁꯤꯟ ꯈꯝꯕꯅꯩ. ꯃꯍꯥꯛꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯁꯤꯅ ꯌꯦꯡꯈꯤꯕꯗꯣ ꯄꯥꯝꯃꯨꯖꯩ. ꯃꯈꯣꯏꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯦ. ꯁꯣꯝꯒꯤ ꯂꯩꯔꯛꯇꯒꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯒ ꯁꯅꯥꯃꯇꯨꯝꯒꯤ ꯃꯃꯥꯒ ꯊꯣꯛꯃꯤꯟꯅꯔꯛꯄꯒ ꯒꯝ ꯊꯦꯡꯅꯔꯦ. ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯅꯗꯨꯅ ꯂꯦꯞꯂꯤꯉꯩ ꯃꯃꯥ ꯑꯅꯤꯗꯨꯅ ꯐꯖꯈ꯭ꯔꯦ, ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯊꯣꯏ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯩ. ꯔꯥꯁꯤ ꯂꯩꯕꯤ ꯃꯤꯅꯣꯛꯇꯣ ꯅꯣꯛꯂꯒ ꯃꯈꯣꯏꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ. ꯑꯉꯛꯄꯅꯤ ꯂꯥꯏꯒꯤ ꯈꯨꯠꯁꯦꯝꯁꯦ. ꯐꯖꯔꯕꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯦꯡꯕꯗ ꯑꯎꯕ ꯈꯨꯗꯤꯡꯕꯨ ꯉꯥꯎꯍꯜꯂꯤ. ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯈꯨꯖꯤ ꯖꯨꯔꯥ ꯑꯃ ꯂꯧꯊꯣꯛꯂꯒ ꯅꯨꯡꯁꯤꯊꯣꯏꯒꯤ ꯅꯧꯔꯕꯤ ꯈꯨꯖꯦꯡ ꯑꯗꯨꯗ ꯅꯝꯗꯨꯅ ꯁꯤꯖꯤꯟꯕꯤꯔꯦ. ꯃꯁꯝ ꯃꯅꯥꯒꯗꯣ ꯁꯦꯝꯕꯤꯔꯦ. ꯃꯃꯥꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒꯨꯂꯥꯞꯇꯣ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯂꯩꯗꯣ ꯏꯃꯥꯗ ꯄꯤꯔꯛꯑꯣ. ꯇꯣꯝꯄꯣꯛꯅ ꯆꯪꯁꯤꯟꯗꯨꯅ ꯒꯨꯂꯥꯞꯇꯣ ꯃꯃꯥꯗ ꯄꯤꯔꯝꯃꯤ. ꯃꯃꯥꯅ ꯂꯧꯔꯒ ꯅꯨꯡꯁꯤꯊꯣꯏꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯗ ꯆꯤꯟꯕꯤꯔꯝꯃꯤ. ꯃꯈꯨꯠꯃꯛꯅ ꯍꯦꯛꯆꯕ ꯂꯩꯔꯥꯡꯗꯣ ꯃꯊ꯭ꯋꯥꯏꯅ ꯇꯥꯖꯕꯤ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯅꯥꯕꯗ ꯆꯤꯟꯈꯤꯕ ꯑꯗꯨꯗꯤ ꯄꯦꯟꯖꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ. ꯅꯨꯡꯁꯤꯊꯣꯏ ꯃꯃꯥ ꯑꯍꯨꯝꯒꯤ ꯃꯌꯥꯏ ꯊꯪꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤ. ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯅꯔꯝꯃꯤ. ꯇꯣꯝꯄꯣꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯁꯅꯥꯃꯇꯨꯝꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯕ ꯋꯥ ꯉꯥꯡꯂꯛꯏ. ꯅꯨꯡꯁꯤꯊꯣꯏꯁꯤ ꯐꯖꯩꯍꯦ. ꯁꯅꯥꯃꯇꯨꯝ ꯑꯩꯗꯤ ꯄꯪꯍꯧꯔꯦ. ꯁꯛꯊꯤꯕꯤ ꯅꯥꯄꯜ ꯆꯥꯎꯕꯤ ꯇꯝꯐꯥ ꯇꯥꯟꯅꯔꯝꯗꯧ ꯁꯔꯨꯛ ꯅꯨꯡꯁꯤꯊꯣꯏ ꯑꯣꯏꯅ ꯇꯥꯟꯅꯔꯝꯒꯗꯧꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯌꯥꯔꯛꯂꯔꯣꯏꯅꯦ, ꯑꯩꯅ ꯐꯨꯔꯨꯔꯕꯅꯤꯅ. ꯑꯗꯨꯕꯨꯗꯤ ꯌꯥꯔꯛꯀꯅꯤꯗ. ꯑꯩꯅ ꯍꯥꯏꯒꯦꯅ ꯍꯥꯏꯕꯗ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯣꯏꯅꯣ? ꯇꯣꯝꯄꯣꯛ ꯁꯥꯎꯅꯤꯡꯕꯅ ꯈꯨꯠꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ. ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯆꯥ ꯑꯆꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯁꯨꯝꯗꯧꯁꯤ ꯁꯅꯥꯃꯇꯨꯝ, ꯅꯨꯡꯁꯤꯊꯣꯏꯁꯦ ꯅꯌꯥꯝꯕ ꯑꯩꯅ ꯂꯧꯔꯒꯦ. ꯃꯉꯣꯟꯗ ꯏꯇꯩꯃ ꯀꯧꯔꯣ. ꯅꯪꯅ ꯊꯝꯕꯥꯜ ꯑꯣꯏꯅ ꯂꯧꯔꯣ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯈꯨꯗꯩꯗ ꯏꯁꯇ꯭ꯔꯤ ꯇꯛꯇ꯭ꯔꯦ. ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯅꯣꯛꯃꯤꯟꯅꯩ. ꯇꯣꯝꯄꯣꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯦ ꯑꯆꯧ, ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯒꯅꯨ. ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯟꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ. ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩ. ꯑꯆꯧꯅ ꯎꯁꯤꯠꯇꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯦ, ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯄꯣꯛ? ꯑꯩꯒꯤꯁꯤ ꯐꯥꯒꯤꯔꯣ? ꯅꯕꯨꯡꯉꯣ ꯑꯩꯅ ꯂꯧꯕꯤꯔꯗꯤ ꯃꯔꯥꯏꯕꯛ ꯐꯗꯣꯏꯅꯦ. ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯕꯨ ꯅꯨꯄꯤꯔꯣ? ꯆꯥꯎꯈꯠꯇꯕ ꯂꯩꯀꯥꯏ ꯍꯥꯏꯕꯤꯒꯦ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯉꯁꯤꯃꯛ ꯆꯤꯡꯂꯦ. ꯁꯅꯥꯃꯇꯨꯝꯅ ꯈꯔ ꯂꯥꯎꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯈꯨꯠ ꯊꯥꯕꯗꯤ ꯇꯣꯝꯄꯣꯛꯅ ꯍꯦꯛꯇ ꯍꯥꯜꯂꯤ. ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯆꯧꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯟꯈꯤ. ꯑꯆꯧꯗꯣ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯉꯥꯏꯍꯥꯛ ꯅꯣꯟꯊꯔꯒ ꯂꯩ. ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯍꯛꯀꯟ ꯆꯪꯉꯤꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯔꯣ? ꯃꯥꯅꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯋꯥ, ꯅꯣꯏ ꯂꯩꯀꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯦꯅ. ꯑꯆꯧ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ. ꯐꯨꯔꯒ ꯇꯥꯜꯂꯗꯤ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯣꯏ, ꯅꯪ ꯍꯥꯠꯇꯣꯛꯑꯒ ꯐꯨꯝꯖꯤꯜꯂꯨꯔꯥ? ꯅꯪꯅ ꯃꯨꯛꯂꯤꯕꯗꯣ ꯅꯃꯥꯡꯃꯛꯇꯗ ꯅꯨꯡꯁꯤꯊꯣꯏꯕꯨ ꯆꯤꯡꯒꯦ ꯌꯦꯡꯉꯨ. ꯇꯣꯝꯄꯣꯛ ꯇꯤꯡ ꯁꯣꯛꯅ ꯁꯥꯎꯔꯦ. ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯏ. ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯃꯤꯅ ꯂꯥꯛꯆꯍꯟꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯗꯣ ꯐꯨꯖꯤꯟꯈꯤ. ꯁꯅꯥꯃꯇꯨꯝꯅ ꯃꯃꯥꯟꯅꯕ ꯈꯔꯒꯅ ꯈꯟꯅꯕꯗꯣ ꯈꯥꯝꯗꯣꯛꯏ. ꯃꯈꯥ ꯇꯥꯅ ꯆꯤꯟꯅ ꯂꯥꯎꯅꯩ. ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯂꯛꯇꯒꯤ ꯀꯅꯥꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯅꯔꯛꯇꯦ. ꯃꯤꯄꯨꯝ ꯈꯨꯗꯤꯡꯗꯣ ꯃꯈꯣꯏꯒꯤ ꯑꯣꯟꯁꯤꯟꯅꯕ ꯇꯥꯟꯅꯩ. ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯑꯣꯏꯅ ꯎꯅꯩ꯫
ꯅꯨꯡꯁꯤꯊꯣꯏꯗꯤ ꯂꯨꯍꯣꯡꯐꯝ ꯌꯧꯔꯦ꯫ ꯏꯕꯦꯆꯥꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯄ ꯇꯥꯔꯛꯏ꯫ ꯃꯤ ꯈꯟꯅꯩ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯎꯅꯍꯧꯏ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯈꯪꯏ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ, ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯃꯇ ꯅꯥꯆꯨꯡꯗꯦ꯫ ꯏꯕꯦꯆꯥꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕ ꯍꯦꯛ ꯃꯤ ꯈꯟꯅꯩ ꯈꯜꯂꯨꯕꯗ ꯅꯣꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯀꯩꯅꯥ ꯅꯣꯛꯑꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜ ꯂꯣꯏꯌꯨꯝꯕ ꯃꯥꯄꯟꯁꯨꯕ ꯇꯥꯡꯀꯛ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕ ꯁꯣꯅꯤꯌꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ, ꯅꯦꯔꯦꯇꯔꯗ ꯕꯤꯁꯥꯟꯇ ꯁꯥꯏꯈꯣꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯑꯃꯨꯛ ꯇꯥꯕ ꯐꯪꯕꯤꯒꯅꯤ꯫ कांगलुप कयागी इतिन फंगनी खेनबा लेट्राबा हक्चांगी थवाइनी Diamond FM Radio Diamond FM Radio 91.2 Diamond Radio Channel Siri Siri Gaurachandra Nama Siri Haisnam Lokendro Singhana Mahaki Nuksizarabi Momorom Kwai Ponomapu Thadoklamlaga Haukiba Tang Taragamapan Thatara Mathoi English Sing Anikun Hianga Gimangani Panba Sagul Senumita Siri Harigi Charanda Brindavan Prapti Oikre Lak Libatang Kun Gomari Thatara Mathoi English Sing Anikun Hianga Gitarani Pan Malepapo Panumit Asida Asti Sanjela Kucharaga Lak Liba December Gitang Mari Thatara Ganithoi English Sing Anikun Hianga Gitarama Panipanba Irai Numit Asida Sordadin Togle Opalakias the Brahman Vaishnava Marumapangi Che Salkwai Punumakim Fumda Diamond Radio Gimating Lozeraga Paujelasi Pizari Paujen Jaribi Haisnam Ombi Maipak Devi Loinabi Oyal Makhalekai ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃꯇꯪ BK ꯑꯦꯖꯦꯟꯁꯤ ꯍꯩꯔꯣꯛ ꯕꯖꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯖꯔꯤ ꯃꯗꯨꯗꯤ ꯌꯣꯠ ꯁꯤꯃꯦꯟ ꯑꯃꯁꯨꯡ ꯗꯥꯏꯅꯥ ꯖꯤꯡꯒꯥ ꯃꯈꯜ ꯁꯨꯅ BK ꯑꯦꯖꯦꯟꯁꯤ ꯍꯩꯔꯣꯛ ꯕꯖꯥꯔꯗ ꯂꯩꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯧꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯆꯥꯔꯖ ꯐ꯭ꯔꯤ ꯑꯣꯏꯖꯒꯅꯤ ꯂꯣꯏꯅꯅ ꯗꯨꯀꯥꯟꯁꯤꯡꯗ ꯌꯣꯟꯅꯕꯒꯤꯁꯨ ꯍꯣꯜꯁꯦꯜꯗ ꯐꯪꯕꯤꯒꯅꯤ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯁꯤꯃꯛ ꯇꯥꯟꯅꯕꯤꯌꯨ BK ꯑꯦꯖꯦꯟꯁꯤ ꯍꯩꯔꯣꯛ ꯕꯖꯥꯔ ꯍꯦꯟꯅ ꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ 8730921186 ꯑꯃꯨꯛꯇꯪꯒ ꯍꯟꯅ 8730921186 BK ꯑꯦꯖꯦꯟꯁꯤ ꯍꯩꯔꯣꯛ ꯕꯖꯥꯔ Manibek ama tahori hariba manibek asi Kakching Bazar dagina Kakching Lamkhai Assam Rifle ki camp hawgi manungda tahobani hariba manibek asi manungda ATM Aadhaar card PAN card amadi gari ge license yaukre paisa khara su yauki adubu konbiriba singna paisa adu lobirabasu hariba ATM Aadhaar PAN license asi Kongjom da leiba El Hemoda sinabiu natraga Diamond Radio da pau pibiu awamna matik chana pijagani phone number 9862370296 Amukana 9862370296 Miyam Pomnumaki Mafamda MS Fiducial gi Maikaidigi Kariguma Matan Kanganjari Hauzigasi Lomi Singi Lorok Pantha Oiba Maramna Lomi Singna Loye Biba Matamda Saraki Matai the Puriba IST wire Amadi LT wire Sing Matakta Loye Bigi Mechin Saru Kamkat Pibadu Yaribumakai Kamkat Pidanaba Loye Bigi Mechin Season Nariba Amadi Lomi Singi Maikaida MS Fiducial gi Maikaidigi Madu Tobidanaba no Lukchari Hariba Sing asi Lomi Sing Amadi Loye Bigi Mechin Season Nariba Singna Aingi Matung Ina Cherak Fangani Engine Season Nariba Singna Su Adomna Logagi Karakpumatamda Adongi Mechina Pukalakpa Laipak Sing Adu Soroki Matakta Yariba Makai Tahan Bigan Hariba Sing asi Su Teng Narabadi Aingi Matung Ina Cherak Fanglagani
ꯂꯧꯃꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯌꯩꯕꯤꯌꯨ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯄꯨꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔꯒꯤ ꯃꯊꯛꯇ ꯆꯔꯨ ꯀꯥꯞꯁꯤꯟꯕꯤꯕ ꯑꯁꯤꯇꯪꯗꯤ ꯇꯧꯕꯤꯗꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯃꯁꯤꯗꯒꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯤꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯨꯠꯄꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕꯁꯤ ꯃꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃꯗꯤ ꯃꯤꯑꯣꯏꯕꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛ MSPDCLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯃꯤ ꯑꯃꯗꯤ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯗ ꯍꯟꯅ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ ꯂꯣꯏꯅꯅ MSPDCLꯒꯤ ꯄꯣꯁꯄꯦꯗ ꯑꯣꯏꯅ ꯃꯩ ꯀꯣꯠꯂꯒ ꯊꯥꯟꯕꯤꯔꯤꯕꯁꯤꯡ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯊꯥꯒꯤ ꯕꯤꯜ ꯊꯤꯗꯣꯛꯄꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯩ ꯀꯛꯄ ꯍꯧꯖꯔꯒꯅꯤ ꯈꯪꯍꯟꯖꯔꯤꯕ MSPDCL ꯃꯅꯤꯄꯨꯔ GM B Ibomcha Sarma Sri Sri Gaurachandrai Nama Srimati Thingbaijam Ongbi Raspati Devina Magi Nuksijarabu Imung Manung Khwai Punumapu Haukiba Tang 13 Tha 13 English Singanikun Hiyangai Humni Panbale Papu Panumitta Loknath Dasini Labanga Manjuri Haiba Nam Phongjaduna Brindaban Prapti Oikhre Lagliba Tang Kungani Thoi Tha 13 English Singanikun Hiyangai Nipani Panba Mamaiji Numit Asida Asti Sanje Lokhucharaga Lagliba Tang Kuntra Tha 13 English Singanikun Hiyangai gi 15 Panba Purnima Ningthokaba Numit Asida Sardadin Thokle Upalakha Sida Halaman Lai Guru Chechal Maruma Pangkhwai Punumaki Mafamda Diamond Radio gi Mateng Lokjaraga Paujena Sipijari Paujenzariba Thingbaijam Mangi Maitai Machanupa Thingbaijam Syam Kanhai Maitai Machanupa Thingbaijam Ongbi Loidang Leima Mamo Thingbaijam Ongbi Nganbi Ton Leima Mamo Ngangom Ongbi Damai Devi Machanupi Thingbaijam Pisu Daya Devi Machanupi Salumpham Mamang Lekai Layingjeri Ima Hospital Kaksing Bazar LIC Parengda Ningthokaba Yumsakaisa Irai Numit Khudingi Gynecologist ki maming lairaba Dr. Amana Nupigi Oiba Ana Layeng Amasung Chabok Pagi Mari Lainabat Lainasing Layingjeri Yumjakaisa Amasung Tangza Numit Khudingi Child Specialist ki Dr. Amana Angang Sor Honbawaba Yang Singba Jaundice Masa Sagatpa Laithokpa Amade Maina Pokpana Chingbagi Layingsu Layingjeri Amadi Medicine Specialist Dr. Amana Ningthokaba Yumsakaisa Amadi Tangza Numit Khudingi BP Laiba Hypertension Diabetes Liver gi Anaba Sor Honbawaba Khwang Naba Khuu Kang Chikpa Hepatitis B na chingba Laina Singsu Layingjeri Loinana Hairiba Mafam Asida X-ray Blood Test Ultrasound Amasung Ambulance 24/7 gi Kudong Chabasu Pizari Akupa Moral Gidamak Call Tawbirau 9366-834987 Loinana 8729897546 OPD gi matamna ayuk pung mapandagi nungtil pung ama fauba oijagani Loinana casualty gi 24/7 gi service su pangbigani mafamna Ima Hospital Kaksing LIC Pareng Ningthok Laikai Pile amasung sinus tonsil layingjari Pile na naduna manung changba yadaba I taba pomba gastric kaba snisingba layungsing layingjari Pile sinus tonsil hariba anaba singasi atemba matamda pungpa phanba ngamjari Pile gi anaba fakraba mi kharagi ming panjarabada Thangjam Sanayaima Mantri Pukhi Lamlongai Anju Yaripok Sangam Dabi Nazimuddin Moirang Kokta Kuno KH Robi Devi Khangabok Part 2 Maya Laikai Abdullah Khelakhong Khongjin Gita Pasoy Ruhana Yaripok Laying Jariba Oza Alauddin Sangayampham Part 1 Idiga Mamang Lamlong Mari Fangba Akupa Maron Gidaba Call Tobirau 9366 562974 Amuktanga Hana 9366 562974 Makal Matil Gitarum Kia Sanduk Tuna Tahan Jariva Se Megahertz Marfudra Mathoi Dasmik Anida Sanduk Jariba Diamond Radio Kongjom Dagi Sanduk Jaba Radio Channel Sigi Ani Subatharum Faring Ni Adom Nahozik Tabiriba Se
ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯒꯤ 192 ꯁꯨꯕ ꯇꯥꯡꯀꯛ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄ ꯈꯣꯝꯖꯤꯟꯕ ꯂꯣꯏꯅꯅ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯔꯤꯕ ꯖꯦꯝꯁ ꯁꯥꯏꯒ꯭ꯔꯤꯖꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯥꯏꯒ꯭ꯔꯤꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ngasisu puduna laksari diamond radio channel gi crime reports saniga nifu mathoi suba gi tangka chaniga nifu ni thoi suba ani suba aroi bataka satis amadi sudasini makhoi ani gi case ama ngarangi ahan batangka ta tahanjakri sudasini haribase lo gi adumlaba satramani satisu lo college gi senior satramani sudarsini bu satis ne yamna pamje adubu sudarsini na satisti karigumam ta pamkidi adubu Satis na ayet boy. Satis mahaki mapa police department da yamna chawna thabak tawba miyoy amakang. Adubu hariba thawdog asida Satis yaurung gadari yaurum moidra. Ngarang sandok sakiba dugi makha tamjari. Yum aduda mama mapa thabak sa thokiba du halaki. Imung aduda police meyam omsinduna amadi lekai gi mi meyam omsinaduna leiramada mama mapa angak boy. Amadi imung aduda changna bugonaki. Matam aduda police na khang. Adubu makhoi adubu makhoi yumasi yumbuni habadagi manungda changki makhoi pakhatki machanupi lehori baduga police na yomsili baduga machanupi imungda kari torongadagi haidana makhoi wazaki masi matung imung manungda changki laimai aduda machanupi phibam thina soktuna taaduna lerumki police na ikoi na omsinduna laiki forensic science ki miyoi singna thokiba thogdodugi matangni investigation torom laimai de mama mapa ani famthaduna kapki machagi oriba mong mata makoina chathok luraga makoigi manglan oizaribi machanupi adugi makapsaki asumna 1999 December machanupi sudarsini gi dama justice fangnabagi dama mama mapa makoi yamna kana honakira adubu thokiba thogdo sigi matangda mama mapa onsinaduna nungai tabagi wafam khara phongdokpa natana karigumba amata makoina tawba ngamjaramti makoina justice fanganinge haiduna hektamok makoina tawba yabanati makoigi chaishu oijagadabi machanupi adu taibang pan asidagi thadoktuna chalhankhrabanina mama mapana kari orga thokiba thawdo sigi matangda police na investigation chathabada karigumba amata asengba khangba ngamkidi kananano karinano karigumba amata khangba ngamki noma hojinki nini hojinki matam khara hojinkiram masidagi case asigi matangda miyam hauba horaki lo college ke student amaka mahako ijat manghan birga mayum makta hatoktuna thamlamba haibasi chenari basi kanano haibasi gi matangda chap chaba police na thigotuna puthokpa ngamlamti miyam ponomona nimboni bongana ki paliba sarkar se masidi kari mata tawba ngambanati aduga mihat mipun tawriba asigumba criminal kayaga mari lenaba sarkar hingba yamna ro hingliba koina section jabanatana kariguma upay mata leiro asigmo khudong thibastegi ngakthokke harbadi isa isana section bataban asumna miyam ponomo machi masida nibuni bunganaki miyamna khanaki mara leiba mi edo tandi phangbo oisin case ase sumna police na thiba ngamlaktabadagi CBI da amuk sinaraki CBI na case asi pairaga makoktigi amuhana thiba horaki yamna ngakoiki CBI na case asi thijalaba matungda sar se thangkatuna Supreme Court piki Masih matung na case asi CBI da sinarabaso sumbalang lalangjin putok pahaibadung mamlamti amoromda mamanabi Ankitana mamanabi amago onsinadun wari sanaki Sudarshini sibu yamna phabanu pinoba bahaki maramda mini yam thagane Ankita nanga di tinaba nangi namanabi oidaini nangdi nangi namanabi ni nangna tinaramanina khara hayudana akhoshu dagi Kanchat aigi manabi Sudarshini mahak lairik lesson haiba nupi amakang masik kakta sunatana maha chungpiran chabi masak matau phajabi nupi aman aini khanmada mangonda tariba da sase mahan masak phajarubagini haitar kaino haisibo masak phajarga waba tabro nangsu khangi dudi nangsu nupi ni aisu nupi aikoi gi maithong uba matamda nupa amana kari midyeng yengi nupa amana kari khale habadudi aikoina khangadaban khalibado apabubu ero phattabubu ero aikoina khongthang yamna singna yamna haina thanglabadi kudong thiba gyana lambi da leplebasu athumak ngakthok pharadi ngamgani khale
मसी मतुंगदा CBI की ऑफिसर मगा महाकी मखा थाबा वारी सानरम सर केस असिदा सुदर्शनी ने महाना केस असि अदुगे मथि महाकी माइकेदिगी कल अदुबु सतीश को थादोक्रिसि सर मसी करी मरमगिनो सर मसीगी मरमदी बेनिफिट ऑफ द वहाई असे कोर्ट लेफम फाव थोक्तब मसीगी वहाई असिदा खुदोंग चादब कया मरुम थोल अकोइन होनजरिब पुनमा अरेमद ताहले मराल लेरे खंगलब सतीशबु अकोइन करिगुम मत सुतोब ngamdi असुमना पुलिस ने याना कना थिजिन खिरम पुलिस ने थिजिन बे याबा थिजलबा मतुंगदा नमित अदुद युम अदुद कना कना लाखिबगी इमुंग अदुद ड्यूटी तारेबा कांस्टेबल अदुगी मचिनांगी मसी खक्त नतना लैकाई गी मियोय सिंग नमित अदुदा इमुंग अदुद कना कना चंखिबगी हाइबन चिबा पुलिस ने कना थिगलकी अदुबु लैकाई गी मी अमना हाइबा मतमदा इमुंग अदुदा हेलमेट उपनोपा अमखक थोरकी महाकी हेलमेट अदुसु खर काइकी महाक इमुंग अदुदगी थोरकु मतमदा हाथु हाथु थोरकी हाइबन चिंगबा हाइकी मसी मतुंग पुलिस ने थिगतकी CCTV कैमरा के फुटेज न चिंगबा येंकी CCTV कैमरा के फुटेज त महाकी मसक तंगदांग मदि खंगबंग नमदे मरमदी महाकी मसक अदु माइथोंग अदु हेलमेट उलम अदुबु महाना बुलेट अमा थौरगा सुदर्शनीबु तुंग कोइन इनदुना महाकी पुंसीदा अयत अपन पीखी हाइबसदि खंगबा मरमना बुलेट थौरिबा हेलमेट उबलिबनि पादु सोइदनमकी सतीश ओइगनि हाइना खनकी मसिगी मतुंगदगी पुलिसना सतीश फाबताकी अदुबु सतीश महाक नुंगाई याई फरबा इमुंग मनुंग अमगी पुलिस ऑफिसर अमगी मचानपा अदुबु मखा थाबा पुलिस की ऑफिसर सिंगना सुदर्शनी न महाकी पुंसीदा सतीश न अयत पीरे कयारक हाइखिबदा तरामा थोरक सुबदा पुलिस कांस्टेबल अमखक पीदुना महाकी पुंसीबु ngak सेलिबनि हाइदुना सेंदुना लाकी मसिगी मतुंगदा पुलिस ऑफिसर अमगी मचा ओरबसु मिसी मिना यारोक्लबनिना तंगाई फदना महाक फादबा याकिदि महाक फाकी मतमदुदा मपाना करिसु तोबु ngamki मसिगी मतुंगदा कस्टडी दे पुरकी थौदोसे मतकरम थोगम अदुक यामना तमथिना नुपी अमगी मथकता सारम चचत अदुगा मिनुं सिलेक्टन नुपी दु हाद नंगी न थमोय दुबु करिनो नंगी न थमोय दु करिनो हायो थौदोसे नंग साने यारे नत्रा यस सर अइना अइसनानि अइना पांथोकने अइना माबु यामना नुसिकी अदुबु महांगना इबु करिसु लेतना खनकी अइगी क्रिमिनल रिकॉर्ड अमता लेबे नथे इंस्पेक्टर अइसु मकोक थोंबा पुलिस ऑफिसर मगी मसानु पाने अइ लो तमलिबा सात्रमनि अइ पुमनो मखंगी अदुबु अइगी नुक्सिबबु मसक खंबिदबदुना मरमोरगा अइबु नमदुना मिहात्पा ओहेनकी नंगना हाइबे यादे हाइदनबु ममा मपागी सैसु ओइजगदोरिबा महाकी तुंगी पुंसीदा अनिंगबा कया लेरिबा अदुगुमा नुपी अमबु नंगना हायो नुमिदुगी थौदोक्तो मतौ करमना फांथोकपन हायो इंस्पेक्टर अइना माबु नुक्सिजबनिना नुमिद चुप अइना माबु सेनदुना दुम लाइकी कॉलेज चटपो ओइरो कॉलेज हलकपो ओइरो अइना सेनदुना लाकी लंबीदे अइना थटकी अइना मंगोंदा काहेना कायबा पीदे चुमनतगी वारी सानिंगदुना अइना कौबनी अदुबु माना खुमदबा अइना कौरे खंग खंग माना खुमदना चटकी नमदुना इबु साउनकी मसिगी मतुंगदगी अइसु लमदमनबा होरकी नुक्सिबगिदमा अइ सिगनी नागनी हाइबा खंगलक्ति अइसु लो तमलिबा सात्रनि अफपत्ता पुनमक खंगलिबनि अदुबु महाकनबु यारबदि हाइदुना महाकी मयुमदा महाकी थोंगालदा अइ मतम पुनमक महाकु सेनदुना लाकी अदुबु अहोइना दुम अइगी मायोक्ता लैबा होरकी महाकी मखुराना सिमलादगी नुपा हमगा लुहोंगदोरे हाइदुना अइंगोंदा तमलकी मदुदगी अइ अमुक हेना खुरांग खुसौनबा हेलकी अइना ओइबा फंगद्रबदि करामतकिसु ओहनबा यारोय अइना ओइबा फंगद्रबदि करामतकिसु ओइबा यारोय मसिगी वखल असिदा अइ मतम पुनमुक्ता लाकी अदुगा अइ महाकी मफमदा माबु नुक्सि हाइदुना अइना क्यारखना हाइजकी अदुबु महाना करिगुम अमता ताबिखिदि अइगी वफम पुनमक अरिमतानकी
ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯏꯟꯁꯄꯦꯛꯇꯔ, ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯇꯥꯅ ꯑꯩꯒꯤ ꯕꯨꯂꯦꯠ ꯑꯁꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ, ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕ ꯂꯥꯛꯈꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯊꯤꯟꯗꯣꯛꯄꯗꯨ ꯑꯩ ꯂꯣꯠꯅ ꯌꯦꯡꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯑꯌꯦꯠꯄ 11 ꯄꯤꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅ ꯍꯋꯜꯗꯥꯔ ꯑꯃ ꯄꯤꯈꯤ꯫ ꯍꯋꯜꯗꯥꯔ ꯑꯁꯤꯁꯨ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯍꯋꯜꯗꯥꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯃꯁꯛ ꯇꯥꯛꯏ꯫ ꯃꯗꯨꯅ ꯑꯩ ꯀꯣꯂꯦꯖꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅ ꯑꯩꯅ ꯂꯥꯞꯅ ꯂꯩꯗꯨꯅ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯊꯤꯟꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖꯇꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯈ꯭ꯔꯒ ꯌꯨꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯁꯨ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯁꯨ ꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯁꯨꯗꯥꯁꯤꯅꯤ, 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 ꯀꯅꯥꯅꯣ? ꯅꯪꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯁꯨꯗꯥꯁꯤꯅꯤ, ꯄ꯭ꯂꯤꯖ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯊꯑꯣꯏꯅ ꯂꯥꯛꯏꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯁꯤ ꯊꯤꯔꯒ ꯅꯪꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯏꯕꯅꯤ꯫ ꯁꯦ, ꯊꯣꯡꯁꯦ ꯑꯃꯇ ꯍꯥꯡꯉꯣꯕ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯃꯤ ꯑꯃꯇ ꯂꯩꯇꯦ꯫ ꯑꯩ ꯊꯟꯗꯅꯤ ꯌꯨꯝꯗ ꯂꯩꯁꯦ, ꯅꯪ ꯆꯪꯕ ꯌꯥꯔꯣꯏ꯫ ꯁꯨꯗꯥꯁꯤꯅꯤ, ꯑꯩꯕꯨ ꯂꯥꯟꯅ ꯈꯪꯒꯅꯨ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ꯫ ꯅꯪꯁꯨ ꯈꯪꯉꯦꯗꯅ ꯑꯩꯁꯨ ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯩ ꯂꯣ ꯇꯝꯃꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯅ ꯂꯥꯟꯅ ꯈꯟꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯦ ꯄ꯭ꯂꯤꯖ, ꯉꯁꯤ ꯑꯃꯨꯛꯇꯪ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯒꯅꯦ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯌꯦꯠꯂꯔꯣꯏꯒꯦ꯫ ꯍꯣꯏ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯩꯒꯤ ꯑꯣꯏꯔꯔꯣꯏꯗꯧꯕ ꯅꯨꯡꯁꯤꯕꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯤꯜꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯖꯔꯝꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯁꯦ ꯄ꯭ꯂꯤꯖ, ꯊꯣꯡꯁꯦ ꯑꯃꯇ ꯍꯥꯡꯉꯣꯕ꯫ ꯐꯔꯦ, ꯑꯗꯨꯒꯅꯦ ꯁꯨꯞꯅꯇꯪꯒꯤ ꯃꯤꯅꯤꯠ 2, ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯒꯅꯦ ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯂꯥꯛꯑꯅꯤ, ꯑꯩꯅ ꯁꯨꯇꯤ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯁꯨ ꯃꯃꯥꯟꯅꯕ ꯎꯅꯕꯅꯦꯅ ꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯅ ꯐꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯐꯔꯦ, ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ꯫ ꯑꯗꯣ ꯌꯥꯝꯅ ꯐꯔꯦ ꯁꯨꯗꯥꯁꯤꯅꯤ, ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯇꯥꯕꯤꯗꯨꯅ ꯅꯪꯅ ꯊꯣꯡ ꯍꯥꯡꯕꯤꯕꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯨꯗꯥꯁꯤꯅꯤ, ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ꯫ ꯀꯩꯅꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ? ꯅꯪ ꯑꯩꯉꯣꯟꯗ ꯃꯇꯨꯡꯗ ꯌꯦꯠꯂꯔꯣꯏꯅ ꯍꯥꯏꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯀꯔꯤꯅꯣꯕ ꯅꯪ ꯍꯥꯏꯗꯨꯕꯣ? ꯃꯥꯅꯦ ꯁꯨꯗꯥꯁꯤꯅꯤ, ꯉꯥꯏꯈꯣꯕ꯫ ꯁꯦ ꯑꯩ ꯍꯥꯏꯒꯦꯕ, ꯍꯧꯈꯤꯕ ꯃꯇꯝꯁꯤꯡꯗꯣ, ꯄꯨꯡꯖꯥꯁꯤꯡꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯁꯦ ꯑꯩ ꯉꯁꯤꯁꯨ ꯅꯉꯣꯟꯗ ꯍꯥꯏꯔꯤ, ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯕ ꯋꯥꯗꯨꯒ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯅꯪ ꯉꯥꯡꯉꯤꯁꯤ ꯀꯔꯤꯅꯣ? ꯁꯦ ꯍꯟꯗꯣꯛ, ꯌꯥꯝ ꯊꯨꯅ ꯊꯣꯛꯑꯣ꯫ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯑꯣ꯫ ꯁꯦ ꯊꯣꯛꯑꯣꯕ꯫ ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯂꯥꯛꯑꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯊꯣꯛꯑꯣ, ꯌꯥꯝ ꯊꯨꯅ ꯊꯣꯛꯑꯣꯕ꯫ ꯁꯨꯗꯥꯁꯤꯅꯤ, ꯑꯩ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯀꯅꯤ꯫ ꯀꯔꯤ? ꯅꯪꯒꯤ ꯀꯔꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ? ꯁꯦ ꯊꯣꯛꯑꯣꯁꯦ, ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯒꯦꯕ꯫ ꯁꯦ ꯊꯣꯛꯑꯣꯕ꯫ ꯊꯣꯡꯗꯤ ꯅꯪꯅ ꯂꯣꯟꯗ꯭ꯔꯕꯁꯨ ꯑꯩꯅ ꯂꯣꯟꯒꯅꯤ꯫ ꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯁꯦ ꯁꯨꯗꯥꯁꯤꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯣ ꯉꯁꯤꯗꯤ
ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯛꯀꯅꯤ ꯁꯦ ꯍꯟꯗꯣꯛ ꯀꯔꯤꯒꯤꯅꯣ ꯁꯦ ꯁꯨꯗꯔꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯀꯝꯗꯧꯏ ꯅꯪ ꯌꯥꯝ ꯐꯥꯎꯗꯩꯅꯦ ꯅꯪ ꯌꯥꯝ ꯐꯥꯎꯗꯩꯕ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯗꯅꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯗꯨꯝ ꯆꯜꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤꯗꯕꯗꯨꯒꯤ ꯂꯃꯟ ꯁꯤꯟꯒꯅꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯏꯖꯠ ꯃꯥꯡꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯑꯩꯒꯤ ꯏꯌꯣꯡ ꯃꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯃꯁꯛ ꯈꯪꯗꯅ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯕꯨ ꯐꯨꯈꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯍꯥꯛ ꯃꯆꯤꯟꯗꯒꯤ ꯏ ꯊꯣꯛꯈꯤ ꯃꯅꯥꯇꯣꯟꯁꯨ ꯀꯥꯏꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯁꯥꯎꯕ ꯑꯃ ꯐꯥꯎꯈꯤ ꯃꯗꯨꯗꯤ ꯑꯩꯕꯨ ꯋꯥꯍꯟꯈꯤꯕ ꯑꯩꯕꯨ ꯇꯠꯇꯅ ꯑꯣꯠꯈꯤꯕ ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯀꯥꯔꯕ ꯑꯆꯥꯎꯔꯣꯡ ꯀꯥꯔꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯀꯌꯥꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯠꯁꯣꯟꯅꯅ ꯊꯤꯟꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯄꯨꯔꯛꯈꯤꯕ ꯍꯦꯜꯃꯦꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯦꯜꯃꯦꯠ ꯑꯁꯤꯅ ꯀꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯅ ꯊꯣꯝꯖꯤꯟꯈꯤ ꯃꯍꯥꯛ ꯃꯀꯣꯛ ꯀꯥꯏꯈꯤ ꯃꯃꯥꯏ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡꯉꯥꯡꯅ ꯇꯥꯈꯤ ꯑꯩꯅ ꯑꯃꯨꯛ ꯍꯔꯥꯎꯖꯈꯤ ꯁꯨꯗꯔꯁꯤꯅꯤ ꯅꯪꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯅꯪꯒꯤ ꯅꯥꯄꯜ ꯅꯪꯒꯤ ꯑꯆꯥꯎꯔꯣꯡ ꯀꯥꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯕꯗ ꯅꯪꯅ ꯇꯥꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯥꯏ ꯑꯁꯤꯁꯨ ꯀꯥꯏꯔꯦ ꯂꯩꯃꯥꯏ ꯑꯁꯤꯁꯨ ꯏꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯛꯆꯥꯡꯗꯤ ꯑꯩꯅ ꯀꯜꯂꯛꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯊꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔꯗ ꯑꯩꯅ ꯂꯦꯟꯅꯕ ꯍꯣꯠꯅꯈꯤ ꯀꯛꯊꯠꯅꯕ ꯍꯣꯠꯅꯈꯤ ꯃꯆꯦꯠ ꯑꯩꯅ ꯂꯦꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝꯅ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯤ ꯂꯥꯛꯂꯕꯗꯤ ꯈꯪꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩ ꯂꯥꯛꯈꯤ ꯑꯃꯗꯤ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯊꯣꯔꯛꯈꯤ ꯑꯩꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯑꯣꯏꯔꯝꯕ ꯌꯥꯕ ꯑꯍꯜ ꯑꯃꯁꯨ ꯎꯍꯧꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯀꯥꯏꯕ ꯍꯦꯜꯃꯦꯠ ꯑꯗꯨꯅ ꯃꯥꯏ ꯀꯨꯞꯁꯤꯟꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯁꯇꯤꯁꯅ ꯃꯔꯥꯜ ꯌꯥꯖꯔꯕꯁꯨ ꯄꯨꯂꯤꯁꯅ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯝꯗꯦ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯁꯇꯤꯁ ꯁꯦꯟꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯡꯅꯈꯤ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯂꯕꯁꯨ ꯃꯤꯍꯥꯠꯄ ꯑꯗꯨ ꯗꯟꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯇꯤꯁꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯕꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯥꯜ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯈꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯈꯕꯔꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯄꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯍꯦꯜꯂꯛꯄꯗꯒꯤ ꯀꯦꯁ ꯑꯁꯤ CBIꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ CBIꯗ ꯁꯤꯟꯅꯔꯛꯈꯤ CBIꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ CBIꯅ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯈꯤ ꯀꯣꯔꯠꯇ ꯆꯥꯔꯖꯁꯤꯠ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯁꯇꯤꯁ ꯁꯥꯍꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯕꯦꯅꯤꯐꯤꯠ ꯑꯣꯐ ꯗꯥꯎꯠꯇ ꯊꯥꯗꯣꯛꯈꯤ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯂꯕ ꯃꯃꯥ ꯃꯄꯥ ꯑꯁꯨꯝꯅ CBIꯗ ꯀꯦꯁ ꯁꯤꯟꯅꯗꯨꯅ CBIꯅ ꯊꯤꯖꯤꯜꯂꯒ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯂꯕ ꯐꯥꯎꯕꯗ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯗꯨꯅ ꯕꯦꯅꯤꯐꯤꯠ ꯑꯣꯐ ꯗꯥꯎꯠꯇ ꯊꯥꯗꯣꯛꯈꯤꯕꯁꯤꯗ ꯃꯃꯥ ꯃꯄꯥ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯃꯄꯥꯗꯤ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯈꯤ
ꯃꯆꯥꯅꯨꯄꯤꯒꯤ ꯖꯁꯇꯤꯁ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯋꯥꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ CBIꯒꯤ ꯄꯔꯁꯅꯦꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯁꯔ, ꯁꯇꯤꯁꯅꯁꯨ ꯃꯁꯥꯒꯤ ꯃꯔꯥꯟ ꯌꯥꯖꯔꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯗ ꯀꯣꯔꯠꯅ ꯄꯤꯔꯛꯂꯤꯕ ꯔꯥꯏꯠꯁꯤꯕꯨ ꯁꯔ, ꯅꯔꯦꯟ, ꯑꯉꯛꯄꯁꯤ ꯃꯁꯤꯅꯤ꯫ ꯃꯤꯌꯥꯝꯅ CBIꯗ ꯊꯥꯖꯩ, ꯑꯗꯨꯕꯨ CBIꯅ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯃꯗ ꯊꯥꯡꯒꯠꯈꯤꯕ ꯆꯥꯔꯖꯁꯤꯠꯇ ꯀꯣꯔꯠꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯛꯇꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯒ ꯇꯧꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯒ ꯇꯧꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯦꯁ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯁꯇꯤꯁꯀꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯤꯔꯕ ꯐꯥꯎꯕꯗ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯃꯥꯏꯊꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯃꯥꯏꯊꯤꯔꯦ꯫ ꯁꯤꯚꯤꯜ ꯄꯨꯂꯤꯁꯄꯨ ꯊꯥꯖꯗꯕꯗꯒꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯐꯥꯎꯕꯗ ꯁꯨꯝꯅ ꯇꯧꯔꯛꯂꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ 2003 ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯇꯤꯁ ꯃꯍꯥꯛ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛ ꯂꯨꯍꯣꯡꯅꯕ ꯁꯤꯟꯅꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯅꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯨꯝꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯕꯦꯅꯤꯐꯤꯠ ꯑꯣꯐ ꯗꯥꯎꯠ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯈꯤꯕ ꯑꯁꯤꯅ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯀꯔꯝꯕ ꯀꯣꯔꯠꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯊꯛꯇ ꯗꯟꯗꯤ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯌꯥꯅꯈꯤ ꯑꯃꯗꯤ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯗꯔꯁꯤꯅꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯀꯦꯁ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯁꯣꯛꯅꯔꯛꯂꯕꯁꯨ ꯁꯇꯤꯁ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯗꯤꯌꯥꯗ ꯑꯃꯗꯤ ꯈꯕꯔꯗ ꯋꯥꯐꯝꯁꯤ ꯀꯌꯥ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯖꯁꯇꯤꯁ ꯐꯪꯅꯅꯕꯒꯤꯗꯃꯛ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯠꯂꯛꯈꯤ꯫ ꯏꯟꯗꯤꯌꯥ ꯑꯁꯤ ꯍꯥꯟꯅꯒꯨꯝꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯍꯥꯟꯅꯗꯒꯤ ꯐꯅꯌꯥꯝ ꯍꯣꯡꯗꯣꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀ꯭ꯔꯥꯏꯝꯗꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯌꯥꯏꯐꯅꯅꯕꯒꯤꯗꯃꯛ, ꯁꯦꯐꯇꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯑꯃꯒ ꯍꯦꯟꯅ ꯋꯥꯕ ꯍꯦꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯁꯨꯗꯔꯁꯤꯅꯤꯒꯤ ꯏꯍꯧ ꯑꯁꯤꯒꯤꯗꯃꯛ ꯁꯨꯗꯔꯁꯤꯅꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤꯗꯃꯛ ꯏꯍꯧꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯍꯧꯔꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯖꯁꯇꯤꯁꯀꯤꯗꯃꯛ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯀꯦꯟꯗꯜ ꯂꯥꯏꯠ ꯔꯦꯂꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯠ ꯈꯣꯡꯆꯠ ꯆꯠꯊꯔꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ 2004 ꯖꯨꯟ ꯊꯥ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯁꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯃꯅ ꯂꯩꯈꯥ ꯇꯥꯈ꯭ꯔꯕ ꯑꯗꯨꯕꯨ ꯁꯇꯤꯁ ꯃꯁꯥꯃꯛꯇꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯈꯤ꯫ ꯑꯗꯨꯕꯨ CBIꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯊꯪꯗ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯅꯥꯟꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ CBIꯒꯤ ꯇꯤꯝꯅ ꯈꯟꯅꯈꯤꯔꯝꯃꯤ꯫ ꯁꯔ, ꯋꯤꯠꯅꯦꯁꯁꯤꯡꯗꯤ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯦꯛꯅꯤꯀꯦꯜꯒꯤ ꯏꯁꯨ ꯈꯔ ꯂꯩꯕꯅ ꯕꯦꯅꯤꯐꯤꯠ ꯑꯣꯐ ꯗꯥꯎꯠꯇ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯁꯔ꯫ ꯆꯨꯝꯃꯤꯟꯅꯔꯦ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯅ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯗ ꯅꯪꯈꯤꯕ, ꯑꯩꯈꯣꯏꯅ ꯐꯪꯈꯤꯕ ꯗꯥꯛ ꯑꯗꯣ ꯍꯟꯗꯛꯀꯤ ꯇꯔꯟ ꯑꯁꯤꯗꯗꯤ ꯃꯨꯠꯊꯠꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯁꯨꯗꯔꯁꯤꯅꯤꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧ꯫ ꯑꯗꯨꯕꯨ ꯁꯔ, ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯁꯔ꯫ ꯌꯥꯝꯅ ꯀꯨꯞꯅ ꯀꯦꯁ ꯑꯁꯤꯗ ꯊꯤꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯗꯔꯁꯤꯅꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯎꯕ ꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ CBIꯒꯤ ꯇꯤꯝ ꯑꯗꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈꯤ ꯑꯃꯗꯤ ꯁꯇꯤꯁꯀꯤ ꯌꯨꯝꯗ ꯆꯪꯈꯤ꯫ ꯁꯇꯤꯁꯀꯤ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯑꯀꯥꯏꯕ ꯑꯗꯨꯁꯨ ꯐꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅꯁꯨ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯌꯥꯗꯕꯅ, ꯍꯥꯏꯕꯗꯤ ꯁꯇꯤꯁꯀꯤ ꯃꯄꯥ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯀꯦꯁ ꯑꯁꯤ CBIꯗ ꯁꯤꯟꯅꯈꯤꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ CBIꯗ ꯃꯈꯣꯏꯅ ꯊꯤꯖꯤꯜꯂꯤꯕ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯄꯤꯈꯤ꯫ ꯁꯔ, ꯁꯤꯗ ꯂꯩꯖꯔꯦ꯫ ꯁꯤꯅ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯁꯅꯤ꯫ ꯑꯣ, ꯊꯦꯡꯛ ꯌꯨ ꯏꯟꯁꯄꯦꯛꯇꯔ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯁꯔ, ꯀꯦꯁ ꯑꯁꯤꯒꯤ ꯍꯥꯟꯅꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯁꯦ ꯍꯟꯗꯛꯀꯤꯁꯦ ꯌꯥꯎꯔꯕꯅꯤꯅ ꯀꯦꯁ ꯑꯁꯤꯗ ꯈꯔ ꯍꯦꯟꯅ ꯂꯥꯛꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯁꯔ, ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯦꯞ ꯆꯠꯊꯈꯤꯕ ꯁꯇꯤꯁ
ꯁꯗꯁꯅꯤꯒꯤ ꯃꯁꯥꯗ ꯃꯍꯥꯛꯀꯤ ꯏꯅꯔ ꯒꯥꯔꯃꯦꯟꯗ ꯐꯪꯈꯤꯕ ꯁꯤꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯂꯣꯏꯅ ꯃꯦꯆꯤꯡ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯥꯔ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯍꯦꯜꯃꯦꯠ ꯑꯀꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯦ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯔꯦ ꯀꯦꯁ ꯑꯁꯤ ꯁꯤꯚꯤꯜ ꯄꯨꯂꯤꯁꯅ ꯃꯈꯥ ꯄꯥꯏꯕ ꯌꯥꯈꯤꯗꯕꯅ ꯑꯩꯈꯣꯏꯅ ꯁꯤꯟꯅꯖꯔꯤꯕꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯀꯦꯁ ꯑꯁꯤꯗ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯌꯨ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯂꯩꯔꯤꯕꯁꯦ ꯀꯦꯁ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨꯁꯨ ꯗꯥꯛ ꯂꯩꯍꯜꯂꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯀꯣꯑꯣꯄꯔꯦꯁꯟ ꯋꯦꯜꯀꯝ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯆꯔꯛꯈꯤꯒꯦ ꯐꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯠ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅ ꯑꯆꯨꯝꯕ ꯖꯁꯇꯤꯁ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯔꯦꯂꯤ ꯀꯌꯥ ꯆꯠꯈꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯡꯗꯤ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ CBIꯅ ꯍꯥꯏ ꯀꯣꯔꯠꯇ ꯑꯃꯨꯛ ꯑꯄꯤꯜ ꯇꯧꯈꯤ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯖꯜꯂꯛꯄꯗ ꯀꯥꯎꯊꯣꯛꯈꯤ 2020ꯗꯒꯤꯅ 2006 ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯂꯥꯟꯈꯠꯈꯤꯗꯦ ꯖꯨꯗꯤꯁꯔꯤꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯃꯊꯪ ꯍꯪꯂꯛꯈꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯇꯤꯁ ꯃꯍꯥꯛꯀꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯨ ꯍꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯦꯟꯅꯔꯝꯗꯦ ꯁꯨꯗꯔꯁꯤꯅꯤꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯄꯥꯝꯅꯈꯤ ꯅꯔꯦꯟ ꯁꯦꯁꯟ ꯀꯣꯔꯠ ꯑꯃꯗꯤ ꯍꯥꯏ ꯀꯣꯔꯠ ꯍꯥꯡꯗꯣꯛꯄ ꯍꯧꯔꯦ ꯀꯦꯁ ꯑꯁꯦ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯀꯦꯁ ꯑꯃꯈꯛꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯄ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯆꯥꯟꯁꯅꯤ ꯋꯤ ꯍꯦꯞ ꯇꯨ ꯕꯤ ꯚꯦꯔꯤ ꯀꯤꯌꯔꯐꯨꯜꯂꯤ ꯌꯦꯁ ꯁꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯅꯈꯤ ꯋꯤꯠꯅꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ ꯍꯥꯏꯕ ꯎꯍꯧꯈꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯗꯨꯅ ꯀꯣꯔꯠꯇ ꯖꯕꯥꯟ ꯄꯤꯈꯤ ꯑꯃꯗꯤ ꯍꯦꯜꯃꯦꯠ ꯑꯀꯥꯏꯕ ꯑꯃꯒ ꯃꯍꯥꯛ ꯆꯠꯈꯤ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯈꯤ ꯌꯥꯝꯅ ꯀꯟꯅ ꯁꯇꯤꯁꯄꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯑꯉꯛꯄ ꯐꯪꯅ ꯍꯣꯠꯅꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯇꯦ ꯃꯍꯥꯛ ꯀꯣꯂꯦꯖꯇ ꯂꯩ ꯇꯣꯉꯥꯟ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯁꯥꯈꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯄꯗ ꯎꯍꯧꯕ ꯁꯥꯈꯤ 2 ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯕ ꯁꯨꯗꯔꯁꯤꯅꯤꯒꯤ ꯃꯁꯥꯗ ꯐꯪꯈꯤꯕ ꯁꯤꯃꯦꯟ ꯑꯗꯨꯒ ꯁꯇꯤꯁꯀ ꯆꯥꯅꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯥꯔꯝꯂꯤꯕ ꯑꯀꯥꯏꯕ ꯍꯦꯜꯃꯦꯠꯀꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗꯒꯤ ꯐꯪꯂꯤꯕ ꯍꯦꯜꯃꯦꯠ ꯑꯗꯨꯒꯤ ꯃꯆꯦꯠꯁꯤꯡꯒ ꯃꯥꯟꯅꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯌꯦꯠꯅꯕ ꯌꯥꯕ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠꯅ ꯁꯇꯤꯁ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯇꯤꯁ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯊꯛ ꯅꯤꯛꯈꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯗꯟꯗꯤ ꯄꯤꯔꯤꯕꯁꯤ ꯆꯍꯤ 9 ꯍꯦꯜꯂꯒꯅꯤ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕꯁꯨ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯄꯤꯔꯛꯂꯤꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯃꯍꯥꯛꯁꯨ ꯆꯩꯅꯥ ꯑꯗꯨ ꯐꯥꯎꯔꯝꯃꯤ ꯔꯥꯏ ꯑꯗꯨ ꯂꯥꯎꯊꯣꯔꯛꯄꯗ ꯃꯄꯥ ꯑꯄꯣꯛꯄ ꯁꯨꯗꯔꯁꯤꯅꯤꯒꯤ ꯃꯄꯥ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨ ꯃꯍꯥꯛ ꯑꯃꯨꯛꯇ ꯆꯪꯉꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ ꯄꯥꯒꯤ ꯕꯤꯃꯥ ꯉꯁꯤꯗꯤ ꯅꯪꯒꯤ ꯀꯥꯁꯦ ꯀꯌꯥꯗ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯏꯆꯥꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯏꯆꯥꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯄꯣꯠꯂꯝ kaya ngashidi kayada magul leiragib marol thoktraba phaglang da theliba nangi photo ngashidi nangi achumba fangle nangbu tathi tawaina tokibado shibagi cherangpi matam thenglabusu theng chahi mapan gi matung dei cha gi ning bathung cha gi ning bathung masi matung da satis na 2007 da mahan high court da mahang na cases gi matang da mahan application mai ki masi gi matung dagi mahaki farsi tobagi dandi adudagi mapun chi super jail da leine na bagi da mak order thoki adubu masi gi matung da mahak payroll da mapan da kaya rakhana tholaki
इमुंगी थौदोक वाथोक क्या याउकी कोर्ट की चटनबीदा पेरोल द थोकपा हाइबसिसु अंगकपा मखल अमनि मी हातपा दुदा महांगनानि खंगलबा फावबदा दंडी फंगलबदा पेरोल द थोकपा हाइबसिसु कोर्ट की चटनबी अचौबा हाई रैंकिंग द लेबा पुलिस ऑफिसर मकी मचा अदुबु इमुंग मनुंगना सुदर्शनी की जस्टिस फंगलबसु ताबिरिबा दोंगी थमोइदा करी अपेन मफावबगी असुमना लेबाक असिदा आइन से असुमना चनरगलबदी करी होई ngam haidun hek tawba angam set chanaba aikhoi mangai re haidun hek tawba masibu yadani para amaromda logi mahiroi sudarsini mahaki punsi mangkre mahaki manglan punam mangkre mama mapa gi chaishu ojagadabi adu mangkre mama mapa gi punsi na machanupi gi justice fange haiduna harawgi minok khara nokcharabasu tungdo oirakliba mong mataw aduda dandi fanglabasu dandi pibagi mong asi adomna penbibra थोंगली थौदोक वाथोक कया लेप लेतना कया मसु थोलकिगनि अदुबु थोलकदोरिबा कया सिदा अदोम अदोम याउदनबु होनबियु सेक्शन बियु चेनेदनबु होनबियु चमने हिंगबा अचंबा वांगांगांगबा मीगी मबुक नुंगाइतनबा आइखोय होनरगुमसि हिंगमिनरिंगे दे नुंसिनबा अमदि अरे अरे बपु थोक्तुना चामिनदना पुनसिगी महाव खंगमिनसि फुरुप खुदिमकपु इकाई खुमनदुना आइखोय अमना अमा मतेंग पांगदुना हिंगमिननबगिदम होनमिनसि सनाले पाकिरमदम कंगले पाकना याइफरी ताबिरिबसिंगु जेम सैगुरजमना मुकहना खुरुमजरी।